mayambo hanmongda kali review tara nokchari ngasi so mayam gidamta anoba film ama budun lakchari adugu movie sigi wali se yamna emotional se waiba amasong crime thriller gi wali matang amse waliba movie amani aduga movie siga horpada ekhoina ubu fangliba se hari hariba misaka sibo ubu fangli aduga maga se sahi tara humdo yamo jelda leklaba misaka mani jelda tuda isakhare banu pa se unaba laklami hariga isak bhaiga unaba matamda isak bhaina mahake nupi Saraswati haibdi mahanati Juliet haiduna kaujariba nupi do mahake makhula duda tetu haktuna leibagi mawong ado uraba matamda nang madugi nupi do hausi phawa kawu ngamdribra haiduna mahana hari dharami tasen haibu taragadi jahi tarahumdo yamuke mamandagi hari nupi yama punusirui aduga nupi sigi maming asina Saraswati kawi Saraswati hariba nupi asina khara jati awangmadagini aduga hari hariba nupa asina jati anem pathakdagini Saraswati na mahake nusiba sibu mahake imung manungsing adudagi lotuna thami aduga matang asida aikoina uba fangliba asina harigi birthday thokpa numit amada Saraswati na mahake birthday sibu blood donation camp ama tawrtuna pangthoklami hari su mafam adu laktuna blood donation tawrami madudagidi makhoinigi blood group ase chap manai habse aikoina matang asida khangba ngamli adu masi mayamdadi spoiler ni Saraswati na pamjabana hari ase thabak inkhang ama tawrtuna natragana paisa nungsa phajana talutuna settle tawduna makhoinigi lohongbai wafam ase Saraswati su mahake mayumge mising aduga wari sanage haiduna khanjabani kaligumba harina paisa nungsa thokpa thabak tawba taragadi makhoi imunggi mising aduna su yarakani haiduna thajarami maramaduna Saraswati na haribu car thawba tambiramli aduga Saraswati ge asa asina travel agency mahaladuna hari paisa tanaba honaba sini Panayamna Saraswati na haribu driving tawba tambi bataragasu driving asi somlakanda hari di sungai hayu haiba yaramde nongmadi Saraswati su mahake family purduna laishang amata lakhe laishang atura somlakanda hari nadi Saraswati bu ngaijaduna leribani Saraswati su mafam adura hari na ngaiduna leibagi mawong adu urba matamda magyamna haraujarami adu makogi imung manung family ga punna lakpana maram moiraduna mag hari da yamna phone unabadi ngamkide tasena haba tarakade Saraswati ki mapa se lekhidre aduga mapa aduna he lekhidraba matungda makhogi imung manungge awana pobase Saraswati ki mapung aduna he puduna lakhebani maramaduna Saraswati su mahake mama amasung mapa saklaba mapung adabu wahan papamlamde aduga somlakanda hari gi su mahake imung manungge misang adu amata leitre mahsu mali hariba nupi se galaminarami aduga makhoini gi mali se machin manaw gumale aduga mali se mahake Lairiba yumbadugi yumbuni aduga mahana bara hek chabani laishang aduda mali sulai aduga malibu harina mi lakpre yangu haiduna mafam aduda mi yangalami aduga somlakanda hari amasung Saraswati wari sanaduna leremli Saraswati da harina surprise ama pigi haiduna hari aduga hari su oinaribani haiduna surprise adu piyo haiba yaramde tawadabu Saraswati na nakhoigi nemda lalaga nangi surprise adu yenglagi haiduna hari da harami madigli Saraswati su mafam aduri chakre adugi matungda ekhoina ubu fangliba se Malisu laishang aduda kanagumba mi kharaga khana chaina duna leibagi mawong ase ekhoina uba phange makhoina khanaba matam aduda malina haraklebasina wari sanaba matamda jati ase pusandagum se haiduna wari sanabagi matang ase su ekhoina tali madigi somla kadana harisu mahake mayo madu yarma ningthijana keraduna Saraswati da mahana surprise ama piduri bin haiduna sem saduna deremli mafam adura kal amaga loina Saraswati ki damakta lik amasu thamlamni madurigi malida harina ai decoration singa che thelaba mafam asida tulamta leitre mapali tulamta polo waiduna mafam adurigi malibu thadoklami malina mafam adurigi tholapa matamaduda mafam adura rangasu mahaki mi kharaga loinana mafam adurigi yoksalakhe makhoina mafam adura laktuna malibu mafam adura taptana phudan leremni malina mafam adura kap lawagi khonjala du tabadagi harisu kadawuzano haiduna mahak tholaktuna yenglami harisu malibu kanaba changpa matamaduda makhoina halibu su pharaga taptana putharami amasung halibu mafam aduda phajanduna thamladuna mafam adura malida natai chadaba thabak torami aduga somla kandra tholiba thodogado halibuna makokado phajaladuna yangalami aduga aigi chanupiga amuhana unaba yaru haiduna halida harami somla kanda maligi matawadu yemangam dabadagi halisu mafam adur leriba mising adu loida phutatpa horkhi asamusum phutalakko matamaduda mahana sawbuna hemaladuna mahana Saraswati gi mabung rangagi makok adubu tinna thiladuna thugaiduna mahkum mafam adumakta hatkhi tanjadura mafam adura Saraswati lai adu tholiba tholokadu urba matamda Saraswati kari haigadamno khangdre phaliba se mahaki nusijariba napa aduna
ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯅꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯁꯔꯁꯋꯇꯤꯁꯨ ꯃꯕꯨꯡ ꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯔꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯣꯀꯞꯇ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯎꯀꯤꯜ ꯑꯃ ꯂꯩ ꯑꯗꯨꯒ ꯎꯀꯤꯜ ꯑꯗꯨꯗ ꯁꯔꯁꯋꯇꯤꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯍꯥꯠꯄꯅꯤ ꯑꯃꯁꯨꯡ ꯃꯜꯂꯤꯕꯨ ꯃꯍꯥꯛꯅ ꯏꯖꯠ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯃꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯊꯥꯖꯈꯤꯗꯦ ꯃꯍꯥꯛꯅ ꯁꯔꯁꯋꯇꯤꯗ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯀꯩꯒꯤꯅꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯔꯁꯋꯇꯤꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯃꯍꯥꯛ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯅ ꯍꯔꯤꯅ ꯃꯜꯂꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯇꯧꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯃꯕꯨꯡ ꯑꯗꯨꯅ ꯃꯜꯂꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯍꯔꯤꯅ ꯑꯩꯒꯤ ꯏꯕꯨꯡ ꯑꯗꯨꯕꯨ ꯃꯀꯣꯛ ꯊꯨꯒꯥꯏꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯔꯁꯋꯇꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯁꯋꯇꯤꯅ ꯉꯥꯡꯂꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯔꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯃꯍꯥꯛꯕꯨ ꯑꯁꯨꯛ ꯐꯖꯅ ꯈꯟꯖꯔꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯔꯤꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯪꯖꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯁꯔꯁꯋꯇꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 18ꯗꯒꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯏꯁꯛꯚꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯖꯦꯜꯗꯒꯤ ꯆꯦꯟꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯁꯛꯚꯥꯏꯅꯁꯨ ꯉꯁꯤ ꯅꯪꯒꯤ ꯕꯥꯔꯗꯦꯅꯤ ꯅꯪꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯇꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯅꯪꯕꯨ ꯖꯦꯜ ꯑꯁꯤꯗꯒꯤꯗꯤ ꯅꯥꯟꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯁꯛꯚꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯦꯔ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯏꯁꯛꯚꯥꯏꯒ ꯃꯥꯟꯅꯔꯗꯨꯅ ꯈꯦꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯍꯦꯟꯀꯞꯀꯤ ꯁꯣ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤ ꯀꯣꯔꯣꯅꯥ ꯃꯇꯝꯁꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯖꯦꯜ ꯑꯃꯗꯒꯤ ꯖꯦꯜ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯇꯥꯈꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯔꯦꯜꯋꯦ ꯀ꯭ꯔꯣꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯕ ꯂꯩꯕ ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯁꯛꯚꯥꯏꯅꯗꯤ ꯍꯔꯤꯕꯨ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯥꯗꯣꯛꯂꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯝꯃꯤ ꯏꯁꯛꯚꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯔꯤꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯀꯤ ꯚꯦꯟ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯈꯥ ꯆꯪꯂꯗꯨꯅ ꯅꯠ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯅꯔꯝꯃꯤ ꯍꯔꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯕꯥꯏꯛ ꯑꯃꯁꯨ ꯈꯥꯝꯃꯝꯗꯨꯅ ꯊꯝꯃꯝꯃꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯇꯥꯂꯤ ꯑꯗꯨꯗ ꯊꯧꯒꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯒꯥꯔꯤꯗꯨ ꯏꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯌꯧꯁꯤꯜꯂꯛꯄꯅ ꯍꯟꯖꯤꯜꯂꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯐꯥꯗꯣꯛ ꯇꯥꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯥꯗꯣꯛ ꯇꯥꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯇꯥꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯀꯨꯝꯊꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯗꯤ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯥꯗ ꯂꯣꯠꯇꯨꯅ ꯂꯥꯛꯄ ꯍꯂꯨꯋꯥ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯍꯦꯟꯀꯞꯀꯤ ꯁꯣꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯒꯥꯔꯤꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯕꯥꯏꯛ ꯑꯗꯨ ꯃꯍꯥꯛ ꯊꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯥꯔꯠ ꯉꯥꯡꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯠ ꯑꯗꯨꯗꯤ ꯃꯨꯠꯈ꯭ꯔꯦ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯊꯣꯝꯇꯠꯄ ꯃꯇꯝꯗ ꯒꯥꯔꯤꯗꯨ ꯄꯣꯈꯥꯏꯈꯤꯕꯒꯤ ꯃꯩꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯍꯧꯕꯗꯒꯤ ꯃꯍꯥꯛ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯩꯍꯧꯕ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯔꯤꯁꯨ ꯏꯁꯛꯚꯥꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯁꯛꯚꯥꯏꯒ ꯊꯦꯡꯅꯔꯝꯃꯤ ꯏꯁꯛꯚꯥꯏꯒ ꯍꯔꯤꯒ ꯎꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯦꯡꯒꯣꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯔꯤꯗ ꯏꯁꯛꯚꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯨꯠ ꯇꯧꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯪꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯛꯚꯥꯏꯅ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯂꯕꯅꯤꯅ ꯗꯨꯕꯥꯏꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒ ꯗꯨꯕꯥꯏ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯂꯨꯄꯥ ꯂꯥꯛ 40ꯅꯤ ꯑꯗꯨꯕꯨ ꯂꯥꯛ 10 ꯑꯃꯗꯤ ꯏꯁꯛꯚꯥꯏꯅ ꯄꯨꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯂꯥꯛ 40ꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯗ ꯍꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩ ꯗꯨꯕꯥꯏꯗꯕꯨꯗꯤ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯗꯨꯕꯥꯏ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯊꯕꯛ ꯑꯃꯗꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯁꯔꯁꯋꯇꯤꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯅꯤꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯔꯁꯋꯇꯤꯒꯤ ꯃꯌꯨꯝꯒꯤ ꯃꯃꯥꯡꯗ ꯁꯔꯁꯋꯇꯤꯕꯨ ꯉꯥꯏꯗꯨꯅ ꯆꯨꯔꯨꯞ ꯀꯌꯥꯃꯔꯨꯝ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯁꯔꯁꯋꯇꯤ ꯊꯣꯛꯂꯛꯏ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯅ ꯈꯟꯖꯔꯤꯕꯁꯤꯅ ꯑꯩꯕꯨ ꯕꯗꯅꯥꯝ ꯇꯧꯗꯨꯅ ꯖꯦꯜꯗ ꯊꯝꯕꯤꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯅ ꯐꯥꯎꯈꯤ ꯃꯗꯨꯒꯤ ꯁꯔꯁꯋꯇꯤ ꯍꯥꯏꯕꯗꯤ ꯁꯨꯔꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯤꯅꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯆꯠꯄꯒꯤ
Mongama, Harino Funky, Makoina Salibu Hospital do Haliso, Makoi Matung in the Redra Laki. Garigi Malung the Tongana Somerset Lapa Matamada Machana Pina, Mama the Hana Livase. I would have looked on a Hana Chatripase. Mama Nangla, Natara Bavara Hydrohaki, Mother Machana Pidra, Mama Duna. Masigi Matana came to Kangan the Hydra, Mama Drang Hydra Lerme. Mother Matuna Makoya Machawa, private hospital, Nalalame, Ataguma Pamatuda. Saraswati Ginupadu Nadra Lermagi Mong say a queen over Fungli. Matanga Sida Quina, Egg Urumatam Dadi. Saraswati Ginupa say Corona Naduna Libagi Mongama, a queen over Funky. Saraswati Ginupa say Mamingasana Baskar Kawi. Otherwise, Quina, movie singing Matang Sida Kambang Libasi. Manama Pum Sildem Libasi, Marke, heart transplant on the Vidamata Lerem living have a simity, a quite Hangali. Markinupa Baskar say heart transplant of Umatamda. Sangada was sent Singado insurance company a pigini Hadun Harakivani, Adobo, Sirabatan Jaduda, insurance company missing Aduna, Pashasingado, Pivangamler Haduna, cancel Tori Hadun Haraki, Madam de Matamasi called Madam Waibana, Aquina, Pashasi Pivangam de Hadun Haraki, Opamatar of Matamda, Somnakanda, Saraswati get Hamoy de Punkai by Habidorame. Saraswati Sumatayan Masari, Madam de Mangola Pashanu Shayan Malaytuna, Mahana Mark in the possible lang and have Sunate. Adugam Hana Sunatagi Asat of Zeram Nivasi, insurance company that of Zerambani. Masidani, insurance Yauraga, insurance company Singasana, Miki Pashao, Hana Bahona Basitani, Yamna Tasharisi. Marki Mayumadaso, Panantan Dodunadere, Aduga Somlakanda, Harina Saraswati, Taurimonga to Urubamatamda, Mosu Yamagai, Mala Kalubadi, Saraswati Siam Noai Fanale Kradino Kalubani, Adubo, Ufamasina Mahaki, Nusi Jeremy the piece in the Lemni of Pivamasi. Urubum Matamda Mahaki Tamoy the so Kaja Bahabdoki. The same have the Mahaki, Laman Kumning Kibani, Adu Matokulam Laman Kumduribano Habo Fomasini. Madu Matum the Hariso is a bagam like the lay, is a bagam like the Lakuna Haraklevase. Karuna Hospital Hariba, Solomon Hariban Pass and Salariba Hospital, Sigi Branch Cameron Lay. Aduga Mapa Madura Lariba missing Aduna, Mapa Madura Lariba, patients in Adugi, eating a cheap Pazana Chopi. Maramaduna, Pashaka Sudarka with a posting a Sidaso Makola Pashaka Changaladuna. Makoina Blake Money Cameron Tali. Maramadura A hospital sing a Sigi Brancing a Sidagi, Pashalu Togoni Hadun Haraki, Madu Evataragadi, a Quigi Dubai Jetpagi Plana do success or in Hadun Harami. Adubo A Saraswati Telam and Comasupami Hadun Hari. Adubo come down to Ribno Hadun Haripoma Madida. Aina Karuna Hospital Gi, Pashalu Tawomatamda, I get driver sim Mahaway and Gani Hadun Haraki. Ofamurtara Matamda is a Paidi Yamagai. Madubu Matokuram Yadripuna Haduna Hamke, Aduga, Nangi Planas in a Karino Haduna Pomatamda, Equini Pashaluto, Notolobo Matamda, Lambida Mahapo, Polista Aina, Nakshilam Naga, Aimafama to the Mankini, Aduga Mahagase, Pashaluto on a Pini Haduna, Mahapusu Latamangani Hadun Harake, Somlagadana, Harisi Jelagi and Haduna, Esajana Gita, Haribu Tivagi Tabagasi Senarami, Adubu Nomadi Mahana, Harigi Pangudi Haribu Tibala Pomatamda, Harina Mahake. Mark the town Duna. Is a Shikalam Duna, Mark Mita, Uchachalamagi Monda, Mafamadrigi Lame Nasian Key. Mato do the Gidi Sajana Kiso, Yam Ikaraduna, Mark Mapa the Fontoduna. Yes, I see the Mating Bambi Hadun Harake. Mark Mapa Inspector Swami Haribanapasi, Yam Satira Manabani, Adabu Mark, lining Kivadagi, Mi Halaru Haduna. Mark so, Apatabak Durabani Haduna Jeremy. Madig Disona Kantana, Hariso, Saraswati Unablaki. Somlakanda, Saraswati Haribu, Rubamatanda Yamaki, Amasum Kibam Supporme. Madidi Harina Latuna, Saraswati the Harivase. I did Nang Sumna and Bagi Mongasi Urubamatanda. Ishole have his Hazabangamle, Adu Nagi Mongasi Urubamatanda Sunoite. Nangu Nagi Missing Aduna, no one the Longlam Tokibani. Nagi harder to get donor to Lena Lena Moquena, harder to Misakatopa Mata Pashagi the Matagon Tokrabani, Adugan Honda, hard like the Hydon Harakli and Hydon Haraki. The Sen Haramatam the hospital the Mahana. Hard donor Malay Haduna Kanjaromani. I with the Mahaki Mamana Bigi Mapa the hard to Lady Haduna Kalumani, Adabo, Mamana Bigi Mapa to Sahi Yaman Maramorina, hard to transplant over your Haduna Hydrokibani, Adabo hard to the loan to Minion Boylamley. Makona Pound Livasi Mapasi, Vatarakasukana Pango Basini. Hadigu of Hamadar of Matam the Mahaso, Maki Mamana Bigi Mayumadula Laduna. Karigidautan Asuna Tokibno Haduna Pomatamda. Hospital missing other and one than a Pusabuto Patagi. I should buy the potato Kibni Hadun Harake. Mataki Matata, Nang Masiki Procari lay Hadun Harakamatamadda, Somnakanda, Sorispati Sutapula Ponkangite, Adagumhal, Mama Navida Amuhana Tazara Hadna Kaladana, Mapama Dudagi, Tamoy Kaiser Toloklame.
ꯑꯅꯧꯕ ꯍꯥꯔꯠ ꯑꯃ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛ 40ꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯤꯜ ꯂꯥꯡꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯀꯔꯣꯔ ꯑꯃꯨꯛꯀꯤ ꯃꯌꯥꯗꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯑꯃꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯅ ꯅꯪꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯀरुणा ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯜꯂꯤꯕ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯟꯅ ꯊꯨꯞꯅ ꯄꯨꯅꯕ ꯍꯣꯠꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯨꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯗꯤꯂꯤꯚꯔ ꯇꯧꯋꯦ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯒꯤ ꯃꯤ ꯑꯃꯗ ꯄꯩꯁꯥ ꯄꯤꯖꯔꯗꯨꯅ ꯄꯥꯎ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯝꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯣꯏꯅ ꯄꯣꯁ ꯍꯦꯟꯗꯜ ꯊꯝꯃꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯔꯁꯋꯇꯤꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯃꯁꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯔꯤ ꯑꯃꯁꯨꯡ ꯁꯔꯁꯋꯇꯤ ꯊꯦꯡꯅꯈꯤ ꯁꯔꯁꯋꯇꯤꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯔꯤꯁꯨ ꯌꯥꯎꯔꯛꯈꯤ ꯑꯍꯥꯟꯕꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯂꯤꯛ ꯑꯃ ꯁꯤꯕꯗꯨ ꯉꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯅꯄꯥꯒꯤ ꯂꯤꯛ ꯑꯁꯤ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯑꯃꯨꯛ ꯉꯛ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯂꯧꯊꯣꯛꯍꯜꯂꯤꯁꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯤꯠꯂꯛꯂꯤꯕ ꯔꯦꯟꯀꯣꯠ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯍꯔꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯃꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯅꯤꯡ ꯑꯁꯤ ꯍꯔꯤꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯨꯠ ꯇꯧꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯕ ꯒꯥꯔꯤꯗꯨ ꯃꯍꯥꯛꯅ ꯀꯟꯅ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯅꯥꯟꯊꯣꯛꯄ ꯑꯁꯤꯅꯤ ꯃꯗꯨꯒꯤ ꯍꯔꯤꯗ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯖꯒꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀरुणा ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯣꯂꯣꯃꯣꯟ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯄꯩꯁꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯗꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯍꯔꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡꯃꯩ ꯅꯝꯂꯗꯨꯅ ꯁꯣꯂꯣꯃꯣꯟꯗꯒꯤ ꯕꯦꯒ ꯑꯗꯨ ꯃꯨꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨꯅ ꯄꯩꯁꯥ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯇꯨꯅ ꯄꯨꯅꯤ ꯇꯧꯔꯝꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯄꯨꯟꯅ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤ ꯃꯈꯣꯏꯁꯨ ꯕꯦꯒ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯔꯁꯋꯇꯤꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯃ ꯊꯣꯡꯅꯥꯎꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯕꯦꯒ ꯑꯗꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯔꯁꯋꯇꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯄꯥꯏꯞ ꯑꯃ ꯀꯥꯏꯗꯨꯅ ꯏꯁꯤꯡ ꯂꯣꯏꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯔꯁꯋꯇꯤꯕꯨ ꯇꯥꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯈꯔ ꯈꯣꯝꯖꯤꯜꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯣꯔꯛꯈꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯁꯋꯇꯤ ꯑꯁꯤ ꯆꯦꯛ ꯄꯣꯏꯟꯠ ꯑꯃꯗ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯍꯟꯅꯕ ꯄ꯭ꯂꯥꯟꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯅ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯁꯔꯁꯋꯇꯤꯅꯗꯤ ꯄꯨꯂꯤꯁ ꯂꯩ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯀꯨꯝꯁꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯔꯤꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯂꯩꯁꯜꯂꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯊꯧꯖꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯣꯏꯕꯅꯤꯅ ꯄꯨꯂꯤꯁꯀꯤ ꯕꯦꯔꯤꯀꯦꯗꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯁꯔꯁꯋꯇꯤꯕꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯌꯥꯝꯃꯝꯗꯦ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯅꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯟꯁꯄꯦꯛꯇꯔ ꯁ꯭ꯋꯥꯃꯤꯁꯨ ꯕꯦꯔꯤꯀꯦꯗ ꯇꯧꯔꯤꯕ ꯍꯥꯏꯕꯗꯤ ꯆꯦꯛ ꯄꯣꯏꯟꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯆꯦꯛ ꯄꯣꯏꯟꯠ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯂꯣꯃꯣꯟ ꯔꯦꯗꯤ ꯂꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅ ꯌꯥꯅꯕ ꯂꯣꯏꯁꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯃꯤꯅꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡ ꯑꯁꯤꯁꯨ ꯅꯪꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯉꯥꯛꯇꯅꯤ ꯄꯩꯁꯥꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯂꯣꯃꯣꯟ ꯔꯦꯗꯤꯅꯗꯤ ꯁ꯭ꯋꯥꯃꯤ ꯍꯥꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯄꯥꯎ ꯑꯃꯒ ꯂꯩ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯄꯥꯎ ꯑꯁꯤꯅ ꯀरुणा ꯍꯣꯁꯄꯤꯇꯥꯜ ꯕ꯭ꯔꯥꯟꯆ ꯑꯃꯗꯒꯤꯁꯨ ꯄꯩꯁꯥ ꯂꯨꯠ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯂꯣꯃꯣꯟ ꯔꯦꯗꯤꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯩꯁꯥ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯔꯤ ꯑꯃꯁꯨꯡ ꯁꯔꯁꯋꯇꯤꯁꯨ ꯀरुणा ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯔꯥꯟꯆ ꯑꯃꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯅꯣꯡꯃꯩ ꯅꯝꯂꯗꯨꯅ ꯍꯨꯔꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯆꯦꯟꯊꯣꯔꯛꯈꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯨ ꯁꯛꯐꯝ ꯂꯣꯠꯅꯕꯒꯤꯗꯃꯛꯇ ꯍꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁꯥꯗꯨꯅ ꯁꯔꯁꯋꯇꯤꯕꯨꯅ ꯑꯅꯥꯕ ꯁꯥꯗꯨꯅ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯃꯗ ꯏꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯔꯁꯋꯇꯤ ꯃꯈꯨꯠꯇꯒꯤ ꯅꯣꯡꯃꯩ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯐꯥꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯁꯋꯇꯤꯕꯨ ꯆꯦꯜꯍꯟꯈꯤ ꯑꯗꯨꯒ ꯍꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯒ ꯐꯨꯅꯗꯨꯅ ꯂꯩꯔꯝꯂꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯍꯔꯤꯕꯨ ꯐꯥꯗꯨꯅ ꯂꯩꯈꯤ ꯁꯔꯁꯋꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ
somnakan hari gi thamoi tri pungkai kai ba habdo ere mamang thak su saraswati na mahapu longlam tawamba dugumna masi su tawre haiduna khanjarami adubu ngaki matangda saraswati mafam aduda nongoi paiduna makoi bu nongoi namladuna makoi ni mafam adu chen thorakhe matosuna makoi ni chen thorakpa matamda policing aduna so makoi bu koitan tanrakhe makoi kaithela mata rolami aduga kaithela duda inspector swami lakhe inspector swami aduna kaithela lalamdai matamda hospital adugi CCTV camera yengleba matamda mahana hari gi masaga se khanglabani aduga hari se kanano haiduna tijal haladuna maha mafam adu lakhebani adubu saraswati gi masaga side mahana ubu phangkide mayapta lawliba se hari bu mahana masakhange hadu lawthorke aduga yam thuna sarenda taw haiduna harakhe hari bu sawana baidamda mahana mama thakki matamda nangna nupi ma bu rep tawduna nupa amagi buku thuga haiduna hat khibanatra aduga jailda nangbu namsan khibanatra madusu thawna yamna phawa nupi mana witness oiduna wahi se haiduna mahana sawala ami hari si sawi mongda uruba matamda somnakanda saraswati su yana pakali aduga nang mahana ngani bawasinga se taru no haiduna saraswati hajarami swami na mahabu mama thakki wari sangado somasong ni sanghalapudagi mahana mafam aduda saraswati bu intoklami amasong mahake rengkol adu poduna mafam adurigi bike ama dongoduna chatkhi somnakanda saraswati su ngaktuna lehawri tasengna haiba taragadi saraswati si masaga se पुलिस अदुनदि उहोबनतबनिना मान सरस्वती दो बिया मरत मिक्स तौदना पुलिसिंग न माबु फादना बिदमता मंगोन पुलिसिंग अदुना तानना बिदमता असुम सेलेबनी गाड़ी दो महासुकन थवे अमसंग मफम अदुरे नाथोकलगे तबु मतमदुदा स्वामी सु वाल अमदि सोंथोरक्तना महाबु फाखे अमसंग मखोइनि फुनरमे मखोइनि फुनब मतमदुदा स्वामी दु नोंमै सिजिनबदि याबनी अदु महाति लाइ निंगनबनिना नोंमै पाइद्रे हाइदुन हरके मदुदगिदि असम फुनरप मतमदुदा Arina nongway kuladuna swami gi manakong mayada nongway amurag anira kafki aduga mafam maduragi chenki inspector swami su huram bala livasi ma kata huram bala phunate masida nabi ma yauri havasi ma khangmangamki amasong nabi du check dawno bi dawda ma hospital da mohana lai amuhana hospital la ba madamada somla kanda solomon ready lebe amasong CCTV gi video sing adu yilungi to ba madamda CCTV gi wire sing asidi usi ne roina chikthale haiduna mahana CCTV footage adu yangalamde makoi hospital asidagi paisa camera hurang kiptara kaso huraliba paisa sing asi black money nina mangol da satara kani hadura masibu mahana namsinna ba hona kibani madigi di somakanda swami su sauduna nang to ba thabak sing asi aina loina tijaladuna mayam mala utkani hadura raki adu solomon ready nadi nang toni mu to nangona pungni phuni ban piri hadura raki madigi di swami da mahaki machana pina phone tore aikoina harigi matangda khudam ama phangle haidun harake kari khudam no haiba taragadi malli haibun pisi ge matangdani mama thakki matamda jailda harina lerigai matamadda malli jailda raktuna hariga unana bhonarame adabu hariga unaba phangan kide haidun harake mal unara ambagi record phangi haidun harake madu swami harakli basna karigumba harina namgo ijan mangan ke boy taragadi nangna mahapu kalgi damata unaba chali buno haidun harake madagi di somna kanda senamadana koina over phangli base isak bhaida ai saraswati bo police na phan ke pamani adabu ai mahapunu shirobana madu da wangam ki dai dun harake harina pudur la leba basha do isak bhain uruba matamda magyam harauke adagu garom leba basha ase lakh ki basha na tre karor ge basha hoidro leremni masi oi badaragadi nang do basha bayani aduga nang ki punsi do yam nongai gai fana hingwa yarani haidun harake tobodo harina harakli basna masida yari basha singa je ai ki bank da lona transfer to holo aduga ATM card do mahana saraswati de PBO haidun harake adu magi nupagi heart surgery to tohon bi haidun harame kaigumba case one pi batagadi serial number si trace tawkani aduna paisa se white olhalaba matungda bank da haftan bi haidun harakebani madudagi di somla kanda isak vaiso halina hoji phawa saraswati bunu siri habasi kamngamke madudagi di somla kanda harina saraswati gi renkol adu pura laba matamaduda renkota ligama yawdon lemli ligasi mama thakki matamda saraswati da surprise pi na baithamata ma ke mayam da thamlamba legaduni adu buligadudi mangone yawkhidabani aduga masigi legasi mato karamna ma ke manakta leramni bno habisini mahana khanjari basi mahana ligadu uruba matamda mama thakki matamda masana pi na ligadu sidru lagba matamda saraswati na napagi legana haiduna haikho hairu taru matamda mahakso chingnaba phawkhibani maramadra mahakso hospital da bhaskar unablake aduga somna kanda Malina Inspector Swami du da hari basi numit adu da haibadi hari ki birthday numit adu da makoi laisangda
ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯜꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯅ ꯎꯅꯕꯗꯨ ꯁꯪꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯁꯀꯔꯅ ꯃꯈꯣꯏꯅꯤ ꯎꯅꯕꯗꯨ ꯐꯣꯇꯣ ꯅꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯐꯣꯇꯣꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯁꯀꯔꯅ ꯁꯔꯁꯋꯇꯤꯒꯤ ꯃꯕꯨꯡꯕꯨ ꯎꯠꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯜꯂꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯈꯟꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯚꯥꯁꯀꯔ ꯔꯪꯒꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯁꯔꯁꯋꯇꯤ ꯑꯃꯁꯨꯡ ꯍꯔꯤꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯅ ꯔꯪꯒꯥꯗ ꯏꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯀꯅꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏꯅ ꯊꯥꯛ ꯑꯋꯥꯡꯕꯒꯤ ꯖꯥꯇꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯥꯛ ꯑꯅꯦꯝꯕ ꯖꯥꯇꯤꯅꯤ ꯃꯈꯣꯏꯁꯤꯗꯤ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟ ꯁꯦꯡꯒꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯪꯒꯥꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯍꯔꯤꯕꯨ ꯐꯨꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯜꯂꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯁꯥꯎꯕꯗꯨ ꯈꯥꯝꯕ ꯉꯝꯗꯕꯗꯒꯤ ꯃꯜꯂꯤꯕꯨ ꯃꯈꯣꯏꯅ ꯐꯨꯕ ꯍꯧꯔꯛꯈꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯔꯤ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯍꯔꯤꯕꯨꯁꯨ ꯃꯈꯣꯏꯅ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯁꯔꯁꯋꯇꯤꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯜꯂꯤꯗ ꯅꯠꯇꯕ ꯊꯕꯛ ꯆꯠꯊꯕ ꯃꯇꯝ ꯑꯗꯨꯗ ꯅꯝꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯕꯨ ꯌꯦꯡꯍꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯔꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯪꯒꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯁꯀꯔꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅꯗꯤ ꯁꯔꯁꯋꯇꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯝꯃꯛꯄꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯈꯤ ꯃꯜꯂꯤꯁꯨ ꯍꯔꯤ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯜꯂꯤꯗ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕ ꯑꯁꯤ ꯅꯪꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯍꯔꯤꯅ ꯏꯖꯠ ꯃꯥꯡꯍꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯔꯪꯒꯥꯕꯨ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯁꯔꯁꯋꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯔꯥꯖꯅꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯁꯔꯁꯋꯇꯤꯒꯤ ꯃꯄꯨꯔꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯔꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯔꯁꯋꯇꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯁꯀꯔꯗꯤ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯟꯖꯔꯗꯨꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯔꯤꯒꯤ ꯑꯒꯦꯟꯁꯇ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯔꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯔꯤꯒꯤ ꯑꯒꯦꯟꯁꯇ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯔꯤꯕꯗꯨꯗꯤ ꯍꯔꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯔꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯛꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯍꯔꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯔꯤꯒ ꯎꯅꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨꯗꯤ ꯚꯥꯁꯀꯔꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯁꯋꯇꯤꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏꯒ ꯆꯠ ꯃꯥꯟꯅꯕ ꯑꯃꯗ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯚꯥꯁꯀꯔꯗ ꯑꯣꯏꯅ ꯍꯣꯡꯈꯤꯕꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯜꯂꯤꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯁ꯭ꯋꯥꯃꯤꯗ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯥꯁꯀꯔꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕꯁꯤꯡ ꯑꯗꯨ ꯍꯔꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯔꯤꯅ ꯅꯪꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯑꯁꯤꯗꯤ ꯇꯧꯗꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯧꯔꯤ ꯆꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯅꯠꯇꯦ ꯁꯔꯁꯋꯇꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯔꯁꯋꯇꯤꯅ ꯍꯦꯛ ꯑꯦꯁꯇꯃꯥ ꯅꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯉꯣꯟꯗ ꯍꯦꯛ ꯎꯕ ꯐꯪꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯥꯔꯠ ꯂꯩꯅꯥ ꯅꯥꯕꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯁꯔꯁꯋꯇꯤꯅ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯨꯠ ꯇꯧꯕ ꯌꯥꯈꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕꯁꯤꯅ ꯃꯍꯥꯛ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯁꯔꯁꯋꯇꯤꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯂꯨꯠ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯍꯔꯤꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯍꯔꯤꯅ ꯃꯍꯥꯛꯄꯨ ꯂꯧꯅꯝ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯄꯩꯁꯥ ꯂꯨꯠ ꯇꯧꯕ ꯍꯣꯁꯄꯤꯇꯥꯜ ꯕ꯭ꯔꯥꯟꯆ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯍꯔꯤꯁꯨ ꯃꯍꯥꯛ ꯁꯔꯁꯋꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯔꯤꯒꯤ ꯃꯃꯥꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯦꯌꯔ ꯇꯦꯀꯔ ꯑꯃ ꯂꯩꯔꯝꯃꯤ ꯁꯔꯁꯋꯇꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯔꯤꯅ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯕꯦꯡꯛ ꯂꯨꯠ ꯇꯧꯕ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯃꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯤ ꯆꯤꯅꯤꯒ ꯁꯔꯁꯋꯇꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯂꯨꯠ ꯇꯧꯕ ꯆꯠꯄꯗꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯁꯤ ꯊꯝꯃꯝꯗꯨꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜ ꯂꯨꯠ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯅꯤꯅ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯔꯤꯗ ꯍꯥꯏꯖꯔꯝꯃꯤ ꯍꯔꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗ ꯂꯤꯛ ꯑꯗꯨ ꯁꯤꯟꯅꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯍꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯗꯨꯅ ꯃꯍꯥꯛ ꯁꯔꯁꯋꯇꯤ ꯊꯤꯕ ꯂꯥꯛꯈꯤ ꯁꯔꯁꯋꯇꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗꯤ ꯀरुणा ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯔꯥꯟꯆ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ
ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥꯗꯅ ꯊꯜꯂꯕ ꯕꯦꯒ ꯑꯃ ꯅꯣꯡꯃꯩ ꯅꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯠ ꯇꯧꯕ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯁꯛꯚꯥꯏꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯦꯔꯦꯟꯖ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯔꯞꯇꯦꯗ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯀꯔꯞ ꯑꯣꯏꯔꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯏꯁꯛꯚꯥꯏꯕꯨ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯔꯤꯅ ꯂꯨꯠ ꯇꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯍꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯈꯣꯡꯕ ꯂꯤꯔꯗꯨꯅ ꯏꯁꯛꯚꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯔꯤ ꯑꯃꯁꯨꯡ ꯏꯁꯛꯚꯥꯏꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯦꯜꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯏꯁꯛꯚꯥꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯊꯥꯔꯛꯂꯤꯕꯁꯤ ꯀरुणा ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯨ ꯁꯣꯂꯣꯃꯣꯟ ꯔꯦꯗꯤꯅ ꯊꯥꯔꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯂꯨꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯀꯔꯞꯇꯦꯗ ꯑꯣꯏꯔꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯄꯨꯗꯨꯅ ꯆꯦꯜꯂꯤꯕ ꯁꯔꯁꯋꯇꯤꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯁꯔꯁꯋꯇꯤ ꯆꯦꯟꯐꯝ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯁꯋꯇꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯀꯗꯧꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯔꯤ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯔꯤꯅ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯉꯛ ꯀꯠꯊꯠꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯅ ꯊꯨꯝꯖꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯍꯔꯤꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯔꯁꯋꯇꯤꯕꯨ ꯃꯍꯥꯛꯅ ꯀꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯕ ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯁꯔꯁꯋꯇꯤꯗꯒꯤ ꯇꯝꯅꯕ ꯍꯣꯠꯅꯈꯤꯕ ꯇꯥꯔꯒꯁꯨ ꯇꯝꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯔꯤ ꯊꯧꯕꯗꯨ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯅꯕ ꯁꯔꯁꯋꯇꯤꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯃꯔꯨꯝꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗꯨꯕꯨ ꯊꯠꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯔꯤꯅ ꯁꯔꯁꯋꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯐꯤꯅ ꯀꯟꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ ꯒꯥꯔꯤ ꯊꯧꯕ ꯉꯝꯅꯕ ꯆꯠꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯗ ꯑꯩꯅ ꯊꯕꯛ ꯂꯣꯏꯅ ꯁꯤꯟꯅꯔꯝꯂꯕꯅꯤ ꯅꯪꯒꯤ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯣꯅꯔ ꯑꯃ ꯂꯩꯔꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯊꯝꯃꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ ꯁꯔꯁꯋꯇꯤꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯔꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯁꯤ ꯄꯥꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯠꯄ ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯁ꯭ꯋꯥꯃꯤ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯍꯔꯤꯁꯤ ꯃꯃꯥꯡꯊꯛꯇ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯒꯤ ꯍꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯧꯖꯤꯛꯇꯤ ꯁꯔꯁꯋꯇꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯔꯤꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁ꯭ꯋꯥꯃꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯍꯔꯤ ꯐꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯂꯤ ꯑꯃꯁꯨꯡ ꯆꯨꯔꯨꯞ ꯊꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨ ꯁ꯭ꯋꯥꯃꯤ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯨꯔꯨꯞ ꯑꯗꯨ ꯆꯟꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯍꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯏꯁꯣꯔꯗ ꯁꯨꯡꯊꯥ ꯊꯥꯖꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯁꯣꯔ ꯑꯣꯏꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯗꯨꯗ ꯗꯣꯂꯔ ꯑꯗꯨꯒꯤ ꯍꯥꯔ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯔ ꯑꯁꯤ ꯁꯔꯁꯋꯇꯤꯗ ꯄꯥꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯕ ꯐꯪꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯔꯁꯋꯇꯤꯁꯨ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯑꯅꯥꯕ ꯐꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯀꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕ ꯇꯥꯔꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯤ ꯁꯔꯁꯋꯇꯤꯒꯤ ꯃꯌꯨꯝꯗ ꯏꯟꯁꯄꯦꯛꯇꯔ ꯁ꯭ꯋꯥꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯛꯏ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯥ ꯚꯥꯁꯀꯔꯅ ꯁꯤꯟꯗꯨꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯅꯪꯒꯤ ꯅꯨꯄꯥꯃꯛꯅ ꯅꯪꯒꯤ ꯅꯕꯨꯡ ꯑꯗꯨꯗ ꯏꯟꯁꯤꯜꯂꯗꯨꯅ ꯍꯔꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯔꯤ ꯑꯁꯤ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯌꯦꯠꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯁꯋꯇꯤꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯁꯋꯇꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯚꯥꯁꯀꯔꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯅꯪꯁꯨ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯀꯅꯨ ꯑꯗꯨꯒ ꯅꯪꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯔꯤꯒ ꯇꯨꯃꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯁꯔꯁꯋꯇꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯚꯥꯁꯀꯔꯕꯨ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯦꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯗꯨꯅ ꯚꯥꯁꯀꯔꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯤꯅ ꯐꯨꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯅ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯃꯦꯖꯤꯛ ꯑꯃ ꯎꯠꯂꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯤꯛ ꯑꯗꯨ ꯄꯤꯔꯨꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯤꯛ ꯑꯗꯨꯗ ꯕꯇꯟ ꯑꯃ ꯅꯝꯂꯨꯕ ꯃꯇꯝꯗ ꯂꯤꯛ ꯑꯗꯨ ꯐꯣꯛ ꯂꯥꯎꯅ ꯀꯥꯏꯔꯗꯨꯅ ꯃꯅꯨꯡꯗ ꯈꯨꯗꯣꯞ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯁꯔꯁꯋꯇꯤꯅ ꯍꯔꯤꯗ ꯏꯃꯔꯦꯜ ꯃꯆꯨꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯤ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ
ꯃꯌꯥꯝꯅ ꯈꯨꯗꯣꯞꯁꯤꯟꯅꯔꯤꯕꯁꯤ ꯈꯨꯗꯣꯞꯁꯤꯔꯤꯕ ꯈꯨꯠꯁꯥ ꯑꯁꯤꯒꯤ ꯁꯤꯡꯂꯤꯁꯤꯒ ꯊꯃꯣꯏꯒ ꯗꯥꯏꯔꯦꯛ ꯀꯅꯦꯛꯁꯟ ꯐꯪꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯞꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯔꯤꯗ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯔꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯨꯗꯣꯞ ꯑꯇꯥꯡꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯖꯕ ꯉꯝꯖꯍꯧꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯍꯔꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯄꯣꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨ ꯈꯨꯗꯣꯞ ꯑꯁꯤ ꯚꯥꯁꯀꯔꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛ ꯈꯪꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯆꯣꯡꯗꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯁꯤ ꯍꯔꯤꯒꯤ ꯊꯃꯣꯏꯅꯤ ꯍꯥꯏꯕꯁꯤ ꯁꯔꯁꯋꯇꯤꯅ ꯈꯪꯏ ꯅꯠꯇ꯭ꯔꯒ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯃꯨꯚꯤꯁꯅ ꯇꯥꯛꯊꯣꯛꯇꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤꯒꯤ ꯏ ꯑꯁꯤ ꯁꯦꯝ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯣꯏꯕꯅꯤꯅ ꯍꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕꯅꯤ ꯁ꯭ꯋꯥꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯁꯔꯁꯋꯇꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤ ꯑꯗꯨꯒ ꯍꯟꯗꯛꯅ ꯑꯃꯨꯛ ꯍꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯖꯨꯂꯦꯠ ꯑꯁꯤꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯁꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤ ꯁꯔꯁꯋꯇꯤꯗ ꯄꯥꯜꯂꯤꯕ ꯊꯃꯣꯏ ꯑꯁꯤ ꯍꯔꯤꯒꯤꯅꯤ ꯍꯥꯏꯕꯁꯤ ꯁꯔꯁꯋꯇꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯊꯥꯒꯠꯆꯔꯤ